World Lupus Day-ga mari lainana laina asina maram oiraga miyamda paksanna khanghanabagi pandamda Asian Hospital and Research Institute nangasi wakathon ama pangthokre MEEKUPKI Visible haiba teamda chathakiba wakathon aduda Institute asiki staff amade patients singna placard kaya paiduna saruk yaki. Early diagnosis saves life. No lupus, fight lupus. Joins hands against lupus amade fight lupus with hope haiba nachingba placard sing sizinaduna chatkiba wakathon adu kamari leinana hospital asigi RMO Laikhuram Vidyarani na hai chahi khudingi me tara ase World Lupus Day haiba malem sinba thungna pangthokli. Lupus haiba laina ase chronic autoimmune disease amane laina ase organ amadagi amada sandokpa ngamba laina ne laina asi nganna khangdok haurabade chanaba amade layeng pangthoktuna manage thoba yai maram asina ngallingai da khangdok hauba yamnamak mathau tai laina asigi layong asi miyoi amaga manade adubo laina asiki maru oiba layong sing laihau hoba yamna waba fauba tang chikpaga loinana pomba hakchangi arumba hantarakpa samkenba amade unsada butterfly shape ke rashing thokpa ase laina asigi common oiba layong singni laina asi nupi singdana hena namna oiri report sing asigi matangda matung inna nupi singna lising amagi manungda nupi ani laina asina nai haina mahakna makha takhi. Laina makalama SLE na male size systemic lupus erythematosus haibane size samna harabada lupus haina zu khangnei masi jo chronic autoimmune disease ne ba masi je laina je organ amada sandokpa ngamba aduga organ jing je sathatpa ngamba laina ne ba aduna masi gi laina ji gi matangda mayamda khanghanba sandokna bagi damakte awareness pibo ina prithibi mafam khudingda me gi tang tara the World Lupus Day na dum pangthokse mai tawduna khoi hospital gi oina staff se hospital gi staff patient jingju saruk yaba yawe admain tawraga wakathon ama mayamda awareness piba oina ngasi je pangthokjabane samna harabada kaino je hoi mainly female da bodi hena naiba ko ado lising manungda ama ni 1 to 2% muki changje nai haina kaino haini Hoziki oina di matang asida MEEKUPKI